ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯕꯨ ꯃꯆꯥ ꯀꯧꯕ ꯑꯃꯠꯇ ꯃꯃꯤꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯃ ꯂꯨꯅ ꯆꯥꯟꯅ ꯃꯆꯥꯗ ꯃꯆꯥꯗꯧꯒꯨꯝꯅ ꯌꯣꯛꯆꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯇꯦꯅꯋꯥ ꯑꯗꯣ ꯃꯤꯔꯣꯜ ꯊꯣꯛꯄꯗ ꯅꯠꯇꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯎꯆꯦꯛ ꯑꯃꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯍꯅꯨꯕꯅ ꯇꯦꯅꯋꯥꯗꯨꯕꯨ ꯅꯨꯡꯁꯤꯖꯕꯗꯨꯒꯤ ꯃꯇꯤꯛ ꯇꯦꯅꯋꯥꯅꯁꯨ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯕꯨ ꯀꯤꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯄꯨ ꯃꯕꯦꯜꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯗꯦ꯫ ꯑꯍꯜ ꯑꯅꯤꯅ ꯇꯦꯅꯋꯥꯗꯨꯒꯤ ꯃꯃꯤꯡ ꯆꯟꯗ꯭ꯔꯁꯈꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯦꯅꯋꯥꯅ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯃꯛ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯎꯃꯪ ꯋꯥꯃꯪ ꯀꯣꯏꯗꯨꯅ ꯍꯩ ꯔꯥ ꯑꯅꯧ ꯑꯄꯦꯟ ꯆꯥꯕ ꯆꯠꯆꯔꯨꯒꯦ꯫ ꯍꯅꯨꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯆꯠꯂꯨ ꯆꯠꯂꯨ, ꯑꯗꯣ ꯑꯍꯤꯡ ꯂꯦꯛꯂꯛꯄꯒꯗꯤ ꯌꯥꯗꯦꯀꯣ, ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯖꯤꯜꯂꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯨ ꯅꯕꯦꯜ ꯑꯅꯤꯃꯛ ꯅꯨꯡꯁꯥ ꯊꯤꯒꯅꯤ"꯫ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯅ ꯌꯥꯕꯤꯔꯕꯗꯨꯗꯗꯤ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤ ꯑꯗꯣ ꯍꯔꯥꯎꯅ ꯃꯁꯥ ꯑꯅꯤ ꯑꯗꯣ ꯐꯔ ꯐꯔ ꯈꯞꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯃꯍꯥꯛꯀꯤ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤꯅ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯎꯔ ꯆꯥꯎꯔꯕ ꯎꯃꯪ ꯋꯥꯃꯪ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯄꯥꯏꯗꯨꯅ ꯃꯄꯨꯛ ꯊꯟꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯛꯄꯗ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯎꯍꯩ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯍꯩ ꯑꯗꯨꯗꯤ ꯃꯗꯨꯕꯨ ꯍꯦꯛ ꯆꯥꯔꯨꯕꯗ ꯅꯍꯥ ꯍꯦꯛꯇ ꯑꯣꯏꯕ ꯍꯩ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯐꯪꯕꯗ ꯆꯟꯗ꯭ꯔꯁꯈꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤꯟꯅ ꯆꯦꯟꯗꯨꯅ ꯍꯩ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯩ ꯔꯥ ꯆꯥꯕ ꯂꯣꯏꯔꯒ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯔꯨꯖꯃꯤꯟꯅꯔꯝꯃꯤ꯫ ꯏꯔꯨꯖꯕ ꯀꯨꯝꯕꯗ ꯍꯩ ꯑꯗꯣ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯩꯔꯥꯏꯗ ꯍꯦꯛ ꯊꯅꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯨꯝ ꯏꯔꯨꯖꯔꯤꯉꯩꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯂꯥꯛꯇꯨꯅ ꯍꯩ ꯑꯗꯨꯕꯨ ꯌꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯤꯟꯅ ꯎꯝꯂꯒ ꯄꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯂꯤꯟ ꯑꯗꯨꯅ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯍꯩ ꯑꯗꯣ ꯇꯪꯈꯥꯏ ꯑꯃ ꯍꯨ ꯀꯥꯝꯁꯤꯜꯂꯒ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯣ ꯃꯐꯝꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯇꯦꯅꯋꯥ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯃꯀꯣꯟ ꯃꯥꯏꯀꯩ ꯇꯝꯅ ꯃꯊꯪ ꯃꯊꯪ ꯄꯥꯏꯅꯈꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯈꯤꯁꯨ ꯍꯩ ꯑꯗꯣ ꯃꯆꯤꯟꯅ ꯆꯦꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯈꯤꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯃꯛ, ꯏꯄꯨ ꯏꯕꯦꯟꯅ ꯑꯍꯟ ꯑꯣꯏꯔꯛꯄꯁꯦ ꯅꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯈꯔ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯏꯄꯨ ꯏꯕꯦꯟꯅ ꯁꯤꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯏꯄꯨ ꯏꯕꯦꯟꯅ ꯅꯍꯥ ꯑꯣꯏꯅꯅꯕ ꯅꯁꯨꯅ ꯍꯩ ꯑꯁꯦ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯁꯤ ꯆꯥꯔꯒ ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯅꯍꯥ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯕꯤꯌꯨ"꯫ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯒ ꯇꯦꯅꯋꯥꯅ ꯍꯩ ꯑꯗꯣ ꯃꯄꯨꯒꯤ ꯃꯈꯨꯠꯇ ꯄꯤꯔꯔꯦ꯫ ꯍꯅꯨꯕꯅ "ꯇꯦꯅꯋꯥꯅ ꯍꯥꯏꯕ ꯋꯥ ꯄꯪꯊꯥ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤꯗꯨꯒ ꯇꯥꯟꯅꯔꯒ ꯍꯩ ꯑꯗꯣ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯍꯨꯏ ꯑꯃ ꯀꯧꯁꯤꯜꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯆꯥꯔꯤꯕꯗꯣ ꯉꯁꯥꯏ ꯂꯤꯟꯅ ꯍꯨ ꯀꯥꯝꯁꯤꯜꯂꯝꯕ ꯇꯪꯈꯥꯏꯗꯣ ꯑꯣꯏꯔꯝꯗꯨꯅ ꯍꯨꯏ ꯑꯗꯣ ꯈꯨꯗꯛꯇ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯇꯦꯅꯋꯥꯗꯨꯕꯨ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯔꯝꯗꯦ꯫ "ꯃꯁꯤꯒꯤ ꯇꯦꯅꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯦ꯫ ꯍꯩ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯃꯗꯕꯨ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ? ꯃꯁꯤꯒꯤ ꯇꯦꯅꯋꯥꯁꯤꯗ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ"꯫ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯕꯗꯣ ꯎꯔꯒ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯖꯩ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯣꯛꯈꯤꯕ ꯊꯕꯛꯇꯨꯒꯤ ꯃꯔꯥꯜ ꯃꯥꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅꯁꯨ ꯌꯥꯖꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯇꯦꯅꯋꯥꯗꯨꯕꯨ ꯇꯥꯞ ꯐꯥꯔꯒ ꯃꯉꯛ ꯂꯩꯊꯠꯀꯦ ꯇꯧꯕꯗ ꯇꯦꯅꯋꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯧꯕꯤꯅꯨ ꯏꯄꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩ ꯂꯥꯟꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯗꯨꯅ, "ꯏꯌꯥ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯇꯧꯔꯒ ꯂꯥꯟꯗꯦꯀꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯃꯉꯛ ꯑꯗꯣ ꯄ꯭ꯔꯠ ꯂꯩꯊꯠꯇꯨꯅ ꯇꯦꯅꯋꯥꯗꯣ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯦꯝꯍꯧꯕ ꯍꯩ ꯇꯪꯈꯥꯏꯗꯨꯅ ꯏꯪꯈꯣꯜ ꯃꯅꯤꯡꯗ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯅ ꯍꯨꯟꯗꯣꯛꯈꯤꯕ ꯍꯨ ꯆꯦꯟꯗꯕ ꯍꯩ ꯇꯪꯈꯥꯏꯗꯣ ꯎꯊꯤ ꯋꯥꯏꯊꯤ ꯃꯔꯛꯇ ꯇꯥꯈꯤꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯥꯜ ꯃꯋꯨ ꯆꯥꯎꯔꯕ ꯍꯩ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫
Mahai jum jum launa, ngangsang ngangna tektaba makai palaklami. Laigi nungdamdagi, amukta sukhatnadaba matai manawdo. Nungmadi karisu laitaba wahau amadagi, ayaw khatnakhiduna taptana khatnarami. Hanubina kapna hairaki. Isam leisaringaidagi nangi nanakta leirakpase. Nang ngasi ngangkriba wahai khonpam asumna amukta ngangkhidri. Ay pukning yaamna nusi. Aybu ahal oire, changpham hanpham leiraroi khalibado khalunu. Aisu changpham lei. Siraga laireibakta nungaire makai changasu ngai. Laireibaktadi nangumba hingsabakasu unararoi. Isu aduk nusibadusu mangak leithatuna hatpa ngamba nanga siba phawba tinana leiminadaw saruk aita sijakrage. Asi hairaduna maning pangna chatkhraga huni charabadi sigani haiduna thammiba haipaldugi hai ado leitum ama langkhalubada amakhak kelaklami. Hanubina madu khudakta sinabani haiduna mapumduma loina chathokure. Ngaihak leiragadi hanubido sibagi mahutta asum naha oithoraktuna leisabidum onthokirami. Mataw adu ubada hanubi masado inga ngaklami. Maningdagi prap chenthoraklaga hanubada hairaklami. Hai, hanuba, tabro nangbo. Aidi sirage haiduna tawrubani. Nangna hundokhiba, aikhoigi Chandrasakhina purakpa, hai tangkhaina hauba haipaldugi haidu charubada. Ai naha onthokre, leisabidum ole, amukta yengu laune nangbo. Nangsu amatang chaduna yengu, naha soidana oirakani. Asumna, nokna hanubadugi khuzeng paiduna puraga, haikhong manakta changduna, hai ama heklaga pijarami. Hanubadusu yamna thuna naha onthokirami. Hanubi anido, haujikti pakhang leisabi onthoraktuna, tagat tekna yengbada kayada ningthijare. Matungda, makhoina Tenawa Chandrasakhina hairamba wado achumbani khallubada, mapukningda ningamdaba nungaitaba phaurakhi. Mara leijadaba Tenawadubu, nungsi khangdana hatokpikiba ado khallubada, awaba nungsuknabana laiman oiduna leikhi. Haukibana haukrabasu, haujikti hanubi anido, Tenawa Chandrasakhigi thaujandagi, naha pakhang onduna, nungai marang hauna, punsi nungsangna pankhirami. Mayam ngasigidi wari ase matang asida loisinjarage. Matung tarakpada hena nungaiba Fungawari amuk puduna laksage.